Pausede yumpam uiba maru uiba pau khara update tawjare. Pasoi esi ki miyamda napsa ki cheng Fanghabdaba si tahoidaba thawngni miyoibagi sakhaw lut tawbane. Miyoibagi punsida wanaraba aksang amadi punik wakal tangtu laitadraba mapan thokthuna sunomdana imung manung pujabigi khudong chajraba covid laisana thogaliba. Akibagi basak warba tanja asida state lenga miyamda piriba PMGKAY amasong napsa ki cheng kota asi pasoi kendra gi aukiba July sachat lisingari kunba thogi hoinade. Miyamda cheng Fanghabdaba masimak miyam madi larba sura nomlaga hingjari pasingi mafamdade tahoinaba thawngni abadi miyoibagi chakhaw lut tawbani aina Communist Party of India CPI Pasoi Local Council ki cherola mana haire cherola sin hai thawng asimak state lengha kamadi kendra gi MLA na chaliba Vidan Sabha mikal da pothok tuna kumna khanafam thogi loinara miyam gi phangkhom tokpa sakthung phangadabani aina ngase comrade S Thoiren na preside tawduna phangkhiba CPI Pasoi Local Council ki mifamna apel tawre Makatarakba atopa editorial gi kalam amada schedule gi wathok amuk lakpa Manipur haibasi miyamna kanglaipak hainu sa kaunai ningthaupan balebak oina sahi lising kya lakhabane India gi pibalungda lising amka sa panifuga mapan gi October 15 da din khibane punamaga si kakpa yaroi tabo amani aikoi gi ipa ipu singna aikoi gi ngamkhoi ngakto da lakhibani aikoi gi damak tap thamlambane Manipur asi union territory oirambada gi state amgoi tun lakhibane Pibamasi tanan bahona bada aikoi gi ipa ipu sing thawai kya pontha pikhibane Saija nambon khibani asigumba sana lebak Manipur haina khanariba mafam ase state asita leminarak liba yellow missing asigi ambata ngairaba mafam amane democracy satpa lebak India da tiluban Manipur su sana kanglon amagi makada mikhal tawdana miyamge miyot khandola leba laingak sasan tawdana lakhibane piglabasa pikna Manipur state asi jati kyana khunda mafam amane tongan lol culture leijaba ngaktane nungsi chanan lebenere ki bupuna magasi larik laisu aibani haiba miyoi kana machen maset thugana na basagi kodong chaba khara yengdaba yaudaba nate masima ikoi punamaki laibak thibane lailaisu hairagadi miyobi khunai asi masak khangba kaloina afaba thabak ya tawfam thokpane madugi ona tainaba mayamam uba phaglakle makoi asi Manipur miyam asigi yeknabane khabai khara sab kangpuni haibada haiman bathokloi Manipur lengak asigi kendra khudimaki mihut jauduna state asigi sokha thorang paikalibane State asigi afabata khanharibani singdaliriba tribal sigi yanglaga Department of Tribal Welfare Special oina thamlibane ngasina Tribal Affairs and Health Department aina laire department asigi makada jamlaba senpam kaiduna sotharba chingki lamsing manglom da pukhana da honaribane department asi singdagi mikhalda pai palakhiba mihuchin adumak paiduna laglibane singi manung hanjana leiba miyoi kya department asi masakang dana laire masi kanana thogan bano punamana khangnara bo wafamne Singbi singasi su India ki Constitution Protection Bill ona lairibane thabak jangba matamdasu scheduled tribe kota lairibane masidagi hendokton autonomous district council mikal pangtotuna local self government lairibane ngasina kadigidamak schedule gi wafam amuk laglibano habisi punamang hangnarak liba wahang amane Manipur Legislative Assembly the tribal mihuchingwa hill area committee haiba amasu thamlibane handak hill area committee na schedule gi bill am assembly mikal da pokana na ba phire blauke Masih matak da maike kya dagi janing da bapong tuktan assembly da potok tuna khanaba yaro ai ba wafam lagle Amarum da Manipur Hill Areas Autonomous District Council Bill 2021 assembly da potok tuna khanadraga di thasi ki kuni thoi ahing nong yai dagi kulhom doi ki ahing nong yai phawa chingi mafam sing da total shutdown kauragani lautokle ngasi di male masi khungang amadi haina bhawa khanaraba matamni apikba wakal da Manipur miyam gin tare sokpa yaba thabak si tawdaba na phagani miyoi ba habasi wakal khan bangamba jibani miyoba khunai ki khan gadabane malai masida ikhakta leiba yaba nate Manipur lengak nasu asigumba leibak wathok oigadaba thabak tamai onsen gani haiba ki thajab leite atopa pau amadana Pakistan da angang sina Taliban bo sagot pa isai Chtkhre nopi ki madrasa da Taliban ki firal Chtkhre Afghanistan kudum chankraba Taliban insurgent group pa sagotna Pakistan ki kono Islamabad ta lairiba nopi ki madrasa building jumthak ta Taliban ki firal Chtkhre City administration thawng adu urakpati ki mamai thangda firal adu amana lauthaki aire Pakistan da base da uba pause ma da phangdorakiba matung kina Islamabad ta leiba lan masina salaiba jamia afsa haina khangnariba nopi singdagi oiba madrasa adu da Taliban ki firal singkat ki bane mafam adu da dharma ki oiba bhai masin tamdu leiriba nopi masa singna Salman Taliban haina sehauba isaisu Taliban ba sagotuna sake aire lan masir ki wangal loi am oriba Hafiz Hete samna pangdokiba amada Islamic Emirate of Afghanistan ki firal adu Jamia Hafsa Ariba seminari adu ki jumtakta mairo isine singkat ki bane Maulana Abdul Aziz Kauba controversial cleric amana Sharia ki niyam singhak na ba masong Pate Pobara conference amasu lan masita pangtong na ba wafam law thoki aina Pakistan
Delhi da phangdoke. Islamabad tagi Deputy Commissioner Hamza Safak na Afghanistan ki firal singkat bhai Pakistan da chathaba yaroi hain akan bawa pam thamlak padage. Madrasa adu ki mathak singkat ki Taliban ki firal adu authority na lautoke. Kumza lisingani tarita Pakistan government amasung Islamic fundamentalist singki marakta sauna khana chainabagi thodok amalan masjid asida thoke. Hariba masjid asi matamadu taki hona police matam chana ngak senduna section tharong lokalam bane. Lal masjid khudum chalaba matung da Maulana Abdul Aziz Su lenga na phajan ki adu kumza. Lisingani mapan ki April thadam hakwa khanda jail da ki thadoke haire. Hauke baning taukapan mita Pakistan ki Prime Minister Imran Khan arawa phangdok laduna. Taliban na Afghanistan kudum chankiba asimakti matam chan Afghanistan da lerakiba minai nai thangi chanabi adu thopsin khabani aina Taliban bo sagot kibani. Nagalamrom da Kendra Nepal General da chanhalan ba MP na Parliament da pokhat kiba laibak thibane. Paunam Prazen. Manipur ki district Nepal General da chanhalan ba Rajya Sabha ki MP lai semba chanaw jawana Parliament da pokhat kiba laibak thibane haidanga si chatakiba Assembly session ke 0 hour ki kutung chabal lawradna wangsung tenta Kendra ke MLA Paunam Prajena House da Chtkhre. Mahla Makhatara duna Thobal district ki manung chana laibak Kendra Darit amadi jeri ki Kendra amabo. Janairan da onthokani haiba asi laibak thibani Englishing amagasa pan marfuta ki Thobal district candidate demand committee semduna reserve seat phagana da bukhwana duna lakle. Begwa ni harga botha tabadi jarga lepa yadaba ki penda padu ko khana reserve seat thambiyu aina demand tawbane. Masih gawon taina bada janairan da oino onthokna da bukhwana ba asi laibak thibane. 0 hour ki khudong chabal lawradana thangbai pan Kendra ki MLA khomuk sam joy ke sanna COVID-19 thengna bada asaw thodang amlawriba asa worker singa silengakna mirai bibagum tawre COVID-19 test tawa amadi vaccine kapda asa worker na asawba thodang lawduna lakli laibak thibadi makhoi ki thagi onari masili singani khak oibana makhoi da awaba kaya meunare asa worker singbo ahenba incentive pinanaba lenga na thorang amlaw khatpiu aike 0 hour ki khudong chabal lawradana MLA ke megasatna pokhalakhiba Housing Secretariat amadi office ahambada strike tawkhibada ki awaba kaya meunare lenga na Englishing adi taragani pand association singi jani kiba demand sing ado pide aina strike asi chatarak pane COVID-19 ki pandemic jarak asida department strike chatarak pade ki laiba ke administration da asoiba kaya laire atuba mutam da lenga ka association singa jasen aduna khongjang ase hando khana na pa honabiu aiba wafam house da thamke Kedri Tama the Honorary Doctorate Award 2021 pirakle Commonwealth Vocational University Makaungka Hahake Kingdom of Tongkana Kongpal Mamang Sabul Laikai Laiba Laikitraba Katrimum Amor Singh Amerikatrimum Ongbi Azobi Devi Anege Masanobi Miyamna Ketri Tama Hargena Kangaribi Social Activist Katrimum Tama Devida Lemzaningai Werba Doctor of Philosophy Honorary Doctorate Award 2021 Pituna Ikai Kumnaragle Kedri Tamana Sangaba Sai Kuntra Rom City Social Activist Amo Wenamiamge Zai Fanaba Tabak Torum Kiaka Topagaloin and Hona Kiba Sakang Laduna University as in a Limzaning Honorary Director Doctorate Award as Sipirapane. House Impal is Zilla Parisaki of Daxa Wetanamiam Mute Weribe Kedri Ama Kongpal Sabal Lika to Kumzalising Amakasam Home Dramagage April Gitan Amada Taibung the Kongtarake Magging Lissing Amakasam Marfutra Osmania University Hyderabad Bachelor of Commerce Law Syllabus Matong Kumza Lising Amakasam Pan Marfutrani Panda Manipur University the Master of Commerce the first class Pangtana Lucian K Angang wearing at the Hona Leka Kitabuk Torun Kata Sarugara Kibi Ketri Tama College Amri University program Kata Sumangjan Tana Tabak Kibilam Damasege Sanu Amane Englishing Amakasam Pan Marfutrani Panda Lising Amakasam Pan Marfutrama Pan Pauba All Manipur Young Pioneers Organization Secretary Wena Taupuke Englishing Amakasa per Marfutra from the Englishing Amakasa per Marfutra Mari Pauba, Hyderabad Manipuri Students Association Founder Finance Secretary in the Taupura Gate. Kumza Lising Ani the Lising Ani Pauba, All India Student Federation Manipur State Council President in the Taupoke. Kumza Lising Ani Manga the Lising Ani Tarupa, All Manipur, Nobi Maroki Secretary when the Taupu status in Nobi, always in Kitamaktamade. Manipur Gimiam Gijai Fana Tabuk Packet Pada, Asawata Langloke. Kumza Lising Ani Taruk the Lising Ani Tarit Power National Federation of Indian Women's National Council member or Kibitanatana National Hawkers Federation Secretary when the Lising Ani the Yauzak Power Taupore Loinana Roadside Binders Welfare Association Manipuri President when the Kumza Lising Amagasampan Marfutrani Pandaki House of Power Taupu and Miamge Tabak Leptana Taure Kumza Lising Ani Taruk the Gingasi Popo All India Women Hawkers Federation President when the Taupore Makatarakpa atopapau amadana PMGKAY gi July thagi Miyamda Fanghabdaba cheng kadaida Chtkhre ke Ranjit
July thagi phangpam thokpa cheng ki saruk miyam da suna phangangani Saitabarda. COVID-19 laiset ki awabu mayuk naraba Manipur miyam da Bharat ki Prime Minister gi खुथांग द प्रधानमंत्री गरीब कल्याण अन्ना योजना PMGKAY की मणिपुर मियाम की दमक तपी थरकबा जुलाई था की चेंग की सकथुंग मियाम द फंगनरे चेंग की सकथुंग असि MLA सिन खुरा लगे योंथोखरे न प्रजा मियाम नंगानरे फंगफम थोकपा मियाम की चेंग की सकथुंग असि कदाइदा चटखरे आइबगे आसिंग पाखुम पिननबा हौजिक चथरिबा असेंबली सेशन असि के अयुके सेशन द ऑपोजिशन मेंबर ओरिबा कांग्रेस के MLA के रंजित ना स्टार क्वेश्चन पुकलदुना कैफेन पेदेगी Minister DS Saitabarda की मफुम द आसिंग पाखुम पिननबा हाउस द थमखरे के रंजित ना हंगलक स्टार क्वेश्चन असि की पाखुम पिरदुना कैफेन पेदे मिनिस्टर Saitabarda ना हाउस द थमखिबदे लिसिंगरी कुनमाथोय की जुलाई थागी ओइना मणिपुर मियाम द फंगनगदबा PMGKAY के चेंग की सकथुंग असि लिसिंग तरा चरुक तरा दशमिक तरुक मरी मंगा मैट्रिक टन ने अदब मरी लेनबा मिनिस्ट्री ने फिफम थोक चेंग की सकथुंग असिदगी हंथना MT लिसिंगरी चनिपान कुट्रागा माथोय दशमिक मापन अनि खक पिरकपदगे हौजिक यंथोक्तना लेरे मरगसिद ngasi kakwa police station maya da auto tongduna lakpa family ki mioi ahom soroki nakandagi yamna kanna sagol ani chenthorakpada auto aduda thomjinduna accident thoki maduda auto aduda tonglakpa ima amadi yet ki khutsa ani pupta tatkhre loinana haksang ki saruk khara daso aso apan jauki aire tawlogaduda MMW GSQ ki president SK Wajit Chan farset piki amade BV lamghak pagaloinana tongan tongan ba MMWO की टीम दा मतंग पांगे लंबी दा सासन थदोक्तुना थंबकी थौंगसी लैगाकना मियंग चंगपिननबसु MMWO GSQ president अफंगदोखे लाइनिंग थौ सनामई टेंपल सेकंड अमेंडमेंट बिल 2021 असेंबली ना पास तौखरे मिनिस्टर एन बिरेन सही एस की मार्च मंगा दा लाइनिंग थौ सनामई टेंपल बोर्ड की प्रेसिडेंट ओइना वसक लोखिबा The Lining Thau Sanamagi Temple Second Amendment Bill 2021 ngasi Assembly the Minister and Pirena Puthok Pagalonina House na Bill asi passed out. Pasi Puthokriba Bill asi Lining Thau Sanamagi Temple Second Amendment Act 2021 Aina Kangaragane. Bill asi Official Gazette of Honglopa Matunda Chanaba Augane Lining Thau Sanamagi Temple Act 1976 section to was a principal Akambo in a report over. Close be the Yauribak Manipur Central District Haribawai Asik Mahut Impal West District Hana Sindokpa Member Secretary Absin Ba Executive Officer Haribawai Asik Mahut Member Secretary Natsinba Principal at the Yorba Section for the Subsection 1G Why the Vice President Abigi Mahut to President Aina Ondokpa Section 4 Clause 4 the Vice President Ki Mamang the to Absin Ba the Board Asin Masaki Mifam the Vice President Ani Hapa Madi Matau Pang Topa the Jana Nabaki Tautang Sindare Section 4 Clause 4 the Vice President ki mamang the two Hapsin Babadi vote asina masaki mifam the Vice President ani hapa madi matau panglo pada jana da beki tautang sinaba Section 7 the Yauriba 3 ariba hoi asigi mahut 5 paina sindopa Logi obem biring you in the Law Department draft bill semba the Cabinet Memorandum the best over galoinana draft bill adu adexer a aina thambane Aru the content sing asigi maru iba pau khara asiba pau dam jariba Manipur local news YouTube channel amadi Facebook page asidagi yangbiriba punama pothagasari channel asina tonda kanarabadi subscribe tawbi divesna subscribe tawbi romaloina like and share tawbasu kawi kanupna makpo amukhana thagasari